Lamdam masida khundambinariba furup chasing amato oina lepinarabadi Kuki Shingna Keidounungda Manipur Thugaiba Ngamloi haina lamlai SK MLA case Ibomcha na phongdokrei wafam asing asi kangu chingjin khulen primary school da pangthokpa back to school gi thoramda mahak na phongdokhibani Manipur State Rural Livelihood Mission gi makhada Tomtin BLF kangu chingjin na sillaga pangthokhiba thoramaduda Telau Chana Saijang Jila Parishad ki hanagi member A Jamini Takhel Gram Panchayat ki hanagi Pradhan M Ningthem na chingba Maikai adong gi miyoi kaya na sarugyaki Thoramadu Gamari Lainada Ibomcha na makhata khibada Manipura hojik leiriba lengak na sakhanglaba amasung sakhangdriba furup sing asi puna hingminaba natana atopa lambida tokhai chatnaba chumloi furup amana magi lam machet khaidoklaga tokhaiba lengak ama semnanaba honariba si miyamu apangba sibani oiroidaba wafam amada yumfam oiraga irang sagatuna lamdam asi tangdu leitadanaba sillaga mangzagadoriba asi aikoi khaktani loinana lamdam asi gi fibam soklaba setmilon fagatnanaba honabada kanana sumat Pangbirakloy. Irang asi hena matam sangthadanawa aikoi amato ina thodang lominasi haina MLA Ibomcha na makhata na phongdoki. Koi khana chaina basina aphaba porokte koi punmokta awaba bi misi mina nangi adu masi tungna rasi kanana lan gibano kanana sum gibano haibido kauthungna rasi amana bobu ngakna rasi haiba sigi yana basima het akon mitu duneba Manipur da sabsa batang dulita ma haina laktoisi prithibi da war mayamam thokre prithibi da jati amga hana basunaba mayamam thokre puni wakto akom da kai lakebo masina koida phaba pholam da porokte koida awaba piba amanga ta piba natana adur masi tokna rasiko saunaro gumsiko haibidu da usenaba ngakne adugi wakhal do koida thamba darkar lai